Mayam Bukurum Jari, Notice Window TV ki dialogue ta meeting tabiru puno putaram no churi. Chahi Yankai Hena, Ning Tambatanduna, Lan Hurakiba, Naga Lal Holub NACM IMG General Secretary, Thuingaleng Muivah, Mahaki Poknafam, Lamdam Oidiba, Manipur Ukrul District, Somdalda, October Gitarik Kunitois, Leda. Lakadori habigi pauksima aku make seng na fongnare ado muiba na mahaki poknafam akoi gilamdam da lakadori basi mahakna nagagi ningtam chawda khongjang akoi khong thangjin ki ba haitare ado independent naga homeland tan ki ba chahi yang khai gi matungda ahan ba oiduri ni si lakturi posna du akoi ningsing baya basi NSM IMG general secretary aduga akoi gi muiba gi mahaki poknafam lamdam da changbagi aya basi 2010 da India lengak na pi khrabasu matam adugi akoi gi kainona okram ibo bina lutingba lengak na palinga gi matamda athingba thamki sanghan baya kite maram di kaigino haikanda akogi manipurda akogi ceasefire chatnadi habisi gi potta chawnga thinga ga thamki basi thamki bagi chauba ma sangam dai da akogi ihau haitari irang thoki irang saida akogi mau gate ki senapati gi mau gate sida sangak na baina akoi mukna ba matamda manipur police na nomai ka pa khutpa tawda misi mina thoki bagi thawdok thoki national highway sing blockade tawkiba civil society organization mayam amna protest tawkiba yamna koigi mayam da koigi trouble lama khak thokiba haitare adugi pot am khak laiki chawna thingki aduna handak si aduguma thawdok ko thokra matungda after 50 years sida akoigi India lengak na handak ki mahaki changna bain tawbo se thoidok na mamang da koine thengna ki potu ga mandana mayam na koigi dum heno koigi kano tarok ta oppose tarok ta ba haitare adum taram no opagi mayam ama magi mayum pokna pham lamdam oribdi mayam na mabu okna da baina harau tem na ngai ba aduga thoidok na mamang amang thingki bedum baina aduga baina critically akoi oppose to perform city leite maram aduna mahak matam kui da bai manungda matungda magi pokna pham lamdam da khongda ga doriba chahi yankhai gi matam sida matungda swagi hiram seida akoi gi nainajana baina ngasigi dialogue ki topic si pukhatabani maram di kaino haikanda whether we like it or not akoina yaning da ba duna tonga thamkhra kanda akoigi Thuingaleng Muivah si yamna akoigi northeast ki political narrative ta yamna pivotal over role ama khak lau ki ba misak ama khangni especially in relation with akoigi Naga nationalist movement da chawnga dum khak lau ki ba mafam khakti kallaga leiba adungba misak ama khakni aduna akoigi insurgent yam influential leiba insurgent group northeast region da masigi safe tarok na ba chawba role ama khak lobada natana koigi Naga ga Indian state singa peace talk tongna bai damak ta swaida su achok role am khak loba miwem khang haitare aduna ngasigi thamjari bai koigi topic finally homecoming of Thuingaleng Muivah haiba topic sini khana nei nabda saruk yabina bai damak ta koi studio da hojik lengsin don laibirai kai khumna jeba panelist hana makta da MHRC ki former acting chairperson pabung mani taram nokchari ani subda lengsin BJP social activist oza sankatar oza taram nokchari ahum subda join to bigani COCOMI convener oza ATHOUBA KHURAIJAM ahan bagi sei pabung dalak jage pabung akoi gi handaki post seida Naga gi political landscape se masi akoi gi Muivah sina sigi yamna underground gi sida magi kano si sangra matung le sigi magi khongjang gi thangjin gra matung da magi taliba demand sigi magi pandam si sangra matung da laiba political landscape si evolve tori be se ngasi phawda hojiki current di si phawda pabung da karamaina masi phongdok piningi loinana mahaki laiba hojik ongoing oiriba kano si negotiation between NSM IN masung India government sida magi homecoming se magi return sina kari impact pibe ai pabung kamai thambini Yang fajaba topic ni after a gap of 50 years decade manga rom haitare sei tara na sawa asigi matungda Muivah che Manipur machani Manipur gi tangkhul machani okhul lagi ni somdal lagi ni akoi digi amna hanba around 1993 gumba more or less oiraba misakamani Manipuri law meteorol phajana khangba DM college da tamgiba mi amani aduna magi ko jamigi makhada Naga mayam ge apunba ma ejet phijona sangbalamba adugi matung ina tongan ba jati mayam si pullaga Naga haidana semba adugumegi lalawlu Bharat Sarkar gi mathukta lalawba
Nationalist Socialist Council of Nagaland haiba kona khablanga magi group ka yana dana magi namuk NSN IM hairaga khangnaba mapungda de NSN adum haibani ko amaduna NSN ke haigra maduna tongan bam leithra ano mapungda NSN har kanda brother Muivah amasung hana Isaac hairami hojik leihidra moyani sibu oino ubani aduma NSN gi luching ba ase magi tongan ba purpose ma magi ideology ma magi pidam ma magi pamjaba aspiration duna ama oiraga at least he's a manipuri yanan bada manipuri masani manipuri tangkul masani asina magi yumda lake haiba chai yankai si ma manipur manungda maramdamda leiba phangdrabani chingnungda manungda tongan tongan ba mafamda Bharat Sarkar ga wari sanadringai 97 gi mamang dadi adum tongan ma country da lerabani 97 gi wari sanaba khona ba horakpadagi hariba port asida mak ase Delhi da Bharat Sarkar ga wari sanabagi Indo Naga peace talk haitare asida leibani ado brother Muivah se hanakki di welcome to from toy sina ai ahan bahajege aluga karigi noibu hanadi chumi sai enkarna sahar ma 2008 la 9 la ka ko 9 ya daida ibo bina chimin so ai matam adaida ma thorke lake makha da lake dana mayam union home minister finance minister aduga kanona koigi defense minister Pranab Mukherjee ne Chidambaram ne aduga Anthony na ahum sina Sri Okam ibobi matamdugi chief minister da kauraga special aircraft ama tharaga kauraga hariba ibobi ji brother Muivah se Manipur da mayumda chatpa yahallu haibane ko makada chatpi gi ni matamduda mathakta oraga di problem so aramdabi ya haina haibadu da ibo bina somda mayam amna malak pa ya ro maramdi karigno ibo sai 2001 gi June 18 without territorial limit haidana 2000 kanodi changdorak pado adudagi 14th of June da Bangkok ta changdorak pa aduna maram oidana June gi 2001 gi madugi changdorak pa aduna maram oidana ma chaupi ho ma tawdana se babu June 18 gi uprising unity and uprising han to hurip mi train pan han siba maya mama to giba aduga ikan kanadana 2009 ya daida nine la te lai sab sab ka ore singdre adugi pole da mala kane che 2001 di che taruk tar ki mamangda achau bi rang thok tana to gibani dana ko na Bharat Sarkar na roll back to gibana ba adugi pole do matam da Bazari Shankar Singna, a Koyatuki Shilanga Mayamdugi da a Kochana Moina, Yabuzari Sangna Yam Toina Haigiaba, Bomani, Communal Tahanganu, Nagada Kutaba, a tribal Kutabo in the Togano, Azumana Toraga di Communal on Chakarani and Evazadunate, Koytauribum Mamse, Azumantonte government in the Agimatakta Tobani, NSN, I am Gimatakta Sunate, Aduga Nagata Sunate. Hai na adu niom chum ne ti to lu hai na yam toi na toi lai bu pha de gi me te gi chin nau ora atei chin nau pangan khang de pula jun 18 gi issue da organize ro pang thok me ne gari ba kang lo puna ma aduna naga amata soki de atopa kang lo ki amata soki de accept me te tampaki khara sido aga hai ba roll back to ga demand chi phangya ba adu mai na to gi bilang thok pu khot pa du da 2009 sida lakane harida adu lakpa chumde magi mathakta su waran leibani haibana chingba mayam to bodagi di mayam na kanna laurakpa mayam ge voice tagi ibu bina koi thangal ki mamang heda haibidu maina saheb agi prajana yadre adun ahi loge so lok thok pyo changan beranu aina haibedi ki namdana changan dre adu mauda naga satra ranaha amara nirap sidana chai gudingi palan torido asumana leigare sina mamangda kana tor adu leigare hadana naga sir natraga
Tangkol Masani, Manipur Masane Bako. It's now Oibani, Aduga Hosixu, my aged person, I do, or I say Maudrahum do Sure. Karingangan is Chakani, Baubakau, Mutam, Oirabani, Chehidunako. Adu always mana, Sidring Sida, Mayum da Mutangla, Ningi, Hibesida. Eh, Yaroi. Nandi Manipur Togana, Gratana Galan Tobani, have second, come I hydrinoba. Maka Kiwanate and na Tongana Pamjaba, Mogi political aspiration, Amani. Somda Ataisu Manipur Bharatiki Kotokan Tagani, Habiki political aspiration da, Kulai Pargala Huba, Tampakisu lady than a call. Otherwise, my Magi aspiration to Tongana Lena Karakasu, Maduakuna, Pangani, Pangoy Habisungam de, Nagagi, Greater Nagalin chair, Soil is the Banichoy and Pangini, Habisulate, Pangoy Absolute, Asomda Tampaki, Bharatiki Tokan Tagadabni. I don't know Panel Horiba, Machine Chimak, could shut down Toriba Kambu. Asina Toriba, the show no do, no Pangani, Nadraga Pango Yabekun, Hibanam Deba. As a Mogi, Tongan Tongana Pamjaba singing to get aspiration never. Later, no. Aduga Hazixi de la Kehabiti, Adugumba, Barasa Cargo, Wari Sariba, Achoba, Northeastern Gimanung the Haitare. Aduman Lalo Ama Oiramba, was it Warisana, Lady Basiki Mako, I could get Lamgi Masa, Asina, Lake Habisiga Matamduki situation, Hosika Tina Kenabanina. I see Lakpada, Chumna, Lakpayani, Hibana Tabakoni, Yani, or anything bigger, I late my Mayum Nimaram Damni. Welcome to Open to Ever. Nagame Amidita Udoreko, Naga Nataba, Yellow Me. Oiriba, I quite part of the Hangamdre, Yellow Me, Oiriba, Mete, Adugalona, Mete Pangal, Adugate Lemuri, Bacam Punamagna. Can I say, Brother Muivah Pase, welcome to Toy, Machina Manipurgi, Kain and Navako, Nava Taudana, public meeting, Taudana, Mayam Sagatana, issues Sagatana, Lakadam Sunate, Kariganabu, Magi Zuna. Adu damta mobilize tawgi matam du hengreba yam mamangda adu tawgadamneba aduna hanbada aina thamningipse mamangda Manipur kaiba yaba without territorial limit aina haiba aduna maram oidana chaitare nipal raga 2001 gi matung 2009 gi adwaida ma changak pachi yaro yabisi aikoi samak yauna thingyaba aduga hojikadi thine khenabanina Hojikti Iramdamgi Machasu Oire, Ahanchu Oire, Aduga, Maduda issue Sagatana, Metega Naga, Hana Togotaba Posonatre, Kukiga, Metega Bhaptana, Kuki Punamonateko, Kuki Yanta, the Bakarana Toraga, Metega, Toraga Toriba Port Sida. I could now, brother, my Bagum Bamalakpada, Moya Machota Kalitega and Harry Yam Chong, Soiva Maneba. I couldn't think Musungam there. Maitena Natraga, Pangala Natraga, Atopa, Kambo, Muivah Piaro, have you see, Kuna Tingbangam Banateba. Adubu, Tingbangam the Tingbangam Badugi, Tingbangam the Baduda Natana, Harau Harona, Magumba, Koi Marilina, Nupamabu, receipt of Vivida, welcome to Vivida, a Koi Punamagna, Swagatopan Toy, Adu. Akoina Maruina civil society organization mayam da su COCOMI ko ATHOUBA yaure adi amuko adu folks lady ba pungnam adi pi mera pai bi mayam na su mibagum ba ma handaki oina matang du ni ko hoji 2009 gi stage ga hamda ka thin khane ba asidadi harau na opi be chumi adu mi manga taru ni leraga 29 da hangi ne tai. Thank you so much. Ahan matam oiraba apagi Muivahna after long 50 years magi poknafam lamdam asidai de lak matam sidi mamangi matam da koina yamna kanna protest tawkiba duga situation is different matam je time se kujika hanaga su adugi maktu thumaina oppose tawbagi mak yam kanna critically oppose tawbadu maksu koina uwa phang de dugi mamido maramaduna akoina taram na handak kisime de koina mabu welcome tawfam to I haba papungi potam thame aduga hana territorial integrity gi yamna chawba question tawringai gi matam aduda kanna mi yamna protest tawgi duga khatang khena ra abana hujik matam mi su duga magi chahi s factor de nga ga su ahan oisela aba matam oibana matam kuirebe matunga lakpasidi atopa khoigi
kanoda mityeng de hena changdabida masigi mai homecoming sidi akoina welcome to phomthoi habagi papungi motuni thambi yam nungai jai papung ai uza thodong laktige uza taram nukchiri hanbada uza handaki akoigi muivagi khongchutsi hanbagi oina uzagi mota kamain thambi ningi mahang hek independent naga homeland gi masigi house da masigi demand tan bagi se changshin ki mikup tagi 1960 adwai dagi hujik phawba naga political landscape se evolve to iba pose karian hujiki matam se phawda oza kamain thambi ni ga khigi nation IM gi hujik general secretary wena thopu bidi ba ko abakar khigi muiba haiba tare magi political aspect na tongan ba mani hojik miyam na yeng sidi ko ja mani so jita haibiri duni manipuri machani number 1 ukul da polok pani imphal da like tamak pani imphal da chorok pani magi tongan ba magi life ki history ma leijari ko adu matam sangna maikei somdagi haiba tare awang pok amadi manipur gi maikei somdagi Indiana mani koigi awang poki lamsing si India gi saruk ama ohelak matamda madu yaningde hadana madu gi mayokta kulai pairaga lal hoki ba misak amani ado chahi yankai hena koigi masagi mayum lamdamda masagi kunda lekai da mayumda maramdamda halakpa phangdana lerakhiba misak aduna mahaki punsigi aroiba saruk haitare adugi matam sida mahaki ponapam lamdam amadi magi makunda amuktang akoi laknana bagi mahana tawriba masigi thorang asi miyoiba magi magi tawum thokani akoi su lamda sum leiraga su ai aroiba matam yorokanda de ayumda halaga aigi ichili naw sagai na te maru mapang mayam si unaraga aina pothabase oja mi khudi mag loina madu pamda ngatani koina phum tabam hairi sini ko aduna adugi magi personal koigi visit amoina masi completely koina su mathang magi sigi laknana bagi torokpasida koina dum personal lamadi koigi kanoda tongan level hangna bakanda masi a political visit oigani masida kai makalam tegi politics ka mari lenda ba ponate leba macha moina mai masai maramdamda halakpani haibagi aspectina yamba oina tawi aduga even zik tongan ba social media da kai dama faina laani haibagi mayum da halakani matam kharam yam unagani tawni aduga mu kan tawni khoni haibasida kana gumba kano dagi koi negative oiba kano su comment sum ta khoju ute aduna koi gi oina su masi koi officially hujima koi sima tawrani hadana ware makti koi laudri adubu madugi do kamdongna moigi magi visit ki damakta sinbi langbiri basingna kamdong ai khoi ga communicate tawna na ba honara ka dage habidu su yeng batari hoi unofficially mamang dagi dum tengkhang character ingon da su personally dum mi individual oina mi chinglaga adum khoi somdal dagi lakpi ba dagi ukul dagi to tom hom de lakpi ba myam amana khoi da wari sabirak pa iban somgi khoi gi sigi sadar hill somdagi su dum la khoi da wari sarak pa nai opinion kai le koli kan hangbir po dum yawi ado khoi dum sengna dum hai masi mana magi personal oina magi yumda sagai na tei magi machin manau mari mata myam unajana ba amadi magi kungi kunja sing unajaba lak pa hebasa sidi magi very much magi right ni sidi akone thing aina ai yum halako da thinga agadi adudik ai ga thingai mi duga gi marakta isum la oidra adudi kanam tan thing ba yate tawdo aina ai yum da halaka do aina atopa thaba amagi akoi lekai da ai irang tawdo ne aina hairaga lekai na su nang chang kanu hai khoi film la ka do ne aduna adugi potu natabni na sidi mi mamagi lebang macha mana mai masai mim da hanjarake habda normal lake habda madudi koina yam hena comment tawni ngai leite na su khalle adugu tawdu magi wisdom matam sangna maike somdagi leader amoina mana koina toroki basigi mana hogalaiba mirolda tungda le hogadoriba magi makha tabda le horu mayam sina kamdongna lamdam sida koi punna maroina ngasi mai koina thengnariba indigenous people gi issue singse msi mitop changlaga toraiba piraiba impact amadi demographic impact environmental impact amadi ngasi gi leiriba geopolitical impact si impact mayam si ekoi ahan bagi wena masi kamdongna
अखोई political aspiration दुना मानददना अखोई मसेंगी मरक्ता यानदबा यानिंगदबा मोड मैम लेनकी तारगसु अदुगिदी मागी ऑन कोर्स ऑफ मागी resolution अमा दुम लाक्चरकनी मोइसु इंडिया गवर्नमेंट गवारी सारगा मोइ मखा दुम चथर जसनो सोमदा अखोई गिसु तोंगान तोंगान बा मणिपुर की मैम सु मुमागी फुलाई पायगा चखिबा वारी साबना साब मैम तौरीको असिगिदी मागी ओबन नेचुरल कोर्स ऑफ मागी प्रोसेस अमा दुम लाक्चरनी असि लेजसनो अदुगा हुजिकी तौगदोइबा पोचिदी पर्सनल लेवल दा मागी लीडर अमोइना माना हुजी ngasi mak aikoina thengnariba porase mana saangna magi journey ma chaluragasu yumda kamdongna leirige akhogi yuming khonse akhoi chilinau na thengnagadaba ngakadaba potu akhoi lambi chanani da khoina kuina nga hodaba se masi tungda hogolakadorba akhoi khataba singda karamba mongi mana paujelama or magi maikedagi akhoi advice ama noi nachinau pullaga lebak si kalautra di kan manga moroi kana haiba adu ba magi ahan moi bagi magi wisdom do koi mayam da pi na bagi tanjaga mana lobira agadi aduna achauba maikai songi geopolitics maikai songi leriba politics da turning point ama oine ana adugi tanja sisu mahana pibira agadi adugumba tanja ama pibira agadi मैम सिगुना लेबा मैम सिगुना चौबा कानबा अमदी अफबा अमदी अवनबम पुरकपदा चाउना मतेंग पांगनी अदु लेबा सिदा तंगदु लेताबा हंजनबा येलो मिसिंगी मागी ngasi लेदिबा सेंस ऑफ इनसिक्योरिटी से मसी कोंगनबगी ख्वाइदगी कायतारे खोगी फजबा खोगी मैजिक फॉर्मूला अमा हाइतागदी लाखदोइबा हनसिगी मचिनदगी मचिमिनाव सिंगसिना लेबाक्सी कमाइना ngaमिनगदगे हाइबा वही अमा माना थबिरमगदी अदुना अदुबा मैमदो ओइथोकपा याबा मैम लै अदुगी ओइथोकपा याबा मैम से मसी कमाइना करी तौरकदगे हाइबदु येंबा चंगी अदु चपचाना अखोइगिसु ऑफिशियली मदुगी कम्युनिकेशन तौना प्रोग्राम सेमदना करी तौ खोपा कमिटी पुथोक्तना खनबदी लेते बट मैमगी ओपिनियन सिंगदु येंबा कांदा अदुमाइना उइना अहाम जुमाइन थमजले ओके सर थैंक यू सो मच अखोनी यामने एपोलिटिकल ओइबा खुंचत अम ओइना येंगतारगदी मैम नंगोंदा मागी पोंगनफम लमदंदा लाखपदा अखोइना थिंगबगी यादे खोतेना हाइबगे अदुगुंबसु madam thudong chadab laina khali haiba phom chu thambire loinana matam kuina gi akhoi gi leidiba north east india gi political narrative sida yamna pivotal figure amakak adugumba oiba muiba gi khongchasna haugalak liba mayam saida mayam chu nungsi chana leiminana ba punsinna bagi adugumba message to address ram ta di wisdom mama adu piram bata de hen afaba adu gi consequence su akoina keno tawgani habagi receive tawgani habaga phone jan thambire oza sang laktagi oza naga miyam na di akhoi gi muibai khongse se my homecoming khongse se kamai anticipate to beza masi sister akhoi na taiba mi se aphaba da dum khaladi loina aphaba su thoi ko akhoi na negative da phataba da khaladi negative da dum phataba dum thoi lai ko aduna hojiki matam sidi yamna changes laikhraba hongraba matam ni duga अखोई की political scenario वगैरह whatever अखोई की issue वगैरह मतम की changes से दुम लेको ना अखोई ना मतम की दुदा अखोई ना समनरगा चप्पा है तरदे मांग बदो लोइना मोए होजिंग सी मणिपुर दा करंब फिफम दा लय हाइबसे प्रजा मयाम ना मादु फापताबा मचंगे अदुगा मदुगी impact मदुगी effect अदुगा ngasi की थोकपा मयाम कमाइना लाप खिबा थोखिबा हाइबदो अखोइना कुपना नैनबा कांदा अखोइना हरपमिनरिबा कांलुक पुनमक येलहौमी पुनमक सिगी अपुनबा एजेंडा अदुगा पुनना अखोइ लेमिनबा चमिनबा मसे ज्ञान तामिनबा ताबा हैतबा केप खरा लैरगा अखोइगी मरक्ता डिसयूनिटी लैबकुमना अमगा अखोइ ई मरी मसेंग लैनरखिबगी ngasi अखोइना फंगलिबा जेथेंगसे सेंट्रल गवर्नमेंट की वगैरह अतोप एक्सटर्नल वगैरह को व्हाटएवर मोइना सिजिनबो वगैरह अखोइदा थेनरिबा चेखांग से असी गदाइदि लापनो हाइबसे हाना अदुगी एरिया दा अखोइना फापताबा म चंगे मरम अदुना आइना हाइजनिंग बदि मणिपुर दा रिवोल्यूशनरी लीडर मयाम लै को कालुप की मैते की साइट सु अमगी साइट अमदसु मदु लै बदुदा मान स्टेट अदुदा मागी खुंदा मागी स्टेट दा मागी पोफम दा लाकप कांदा मदुगी लाकप यारो यागनी हाइदना हाइबा थिंगबदो मागी स्टेट दा ओइबदो अखोइगी हक लेते अखोइना हाइनिंगाइ सु लेते करिंबो इशू अमदा तोंगानबा गवर्नमेंट ना
tauba khopaduna amane mado de akhoi khangde ko aduna maram oiduna hojik kalup leriba topo mayam se pharene hojik amarom da hairaga Uncle Muivah aduga NSN IMCD Government of India ga ceasefire thamlaga tok toribani tok tawdaba ceasefire thamdaba mayamsu Manipur da changlaga chathot chasin tawr leiri sidi si public na thingba ngamlo thinglibro haiba question na chawba haiba kuki sing mayamsu su moige revolution leader sing se Manipur da chathot cha handa irangda irangi manung se da lakpa laktabagi wa ne haba aduna masidi any kind of way so akoina state amada madu lakpa yani madu changlapa yagani lakpa yaroi haina haibado yamna akhoi sina kana negative oina ko haiba mi akhoi sina tagadaba mongso dum lay aduna madu aidi haihaningde hai hawkiba matam gi situation du compare tawu kanda issue du tawu leiba kanda natraga misunderstanding du phajana akhoi gi phaminaraga akhoi gi table the talk tomina dadana sum politicize tawdana Kep laitana madugi ya de haba mayam thokre adubu akoina yengadabadi mamangda changba ya de haina laikhibadigi madugi relationship maduna maram oiraga akoigi between hill and valley or maruina akoi indigenous people ko manungda kep kaya laikhige maduna kep kya lehan khibra haibasusu akoi politically akoi naina se ko adugi matungda kari thoi adugi matungda chingda adugi party kaya kai adu kamaina taw habagi pocho dum layaba ko aduna masidi politicize tawning de segumba kaino lakpasi de politicize tawning de ngasai angal na haibire ja thobana su haibire government ga moi wari sariba chalibodo oigadra oiroidra yagada yadudi tongan ba agenda ni madu akhoi de as a citizen amana akhoi gi leimina ba ma oina madu akhoi na bizar tawgada ba nate tawdu ba akhoi di Manipur macha ma oiradi aidi Manipur macha oina logada bani mana so ai bu logada bani aina su logada bani adu oiradi madu lakpa ya de haibudo madu gi question du lakta bra haina aidi lowe ko adu ngasai haijare akhoi Manipur ni magi Manipur maphamda chawjabani pokjabani lairik tu tem college da tamjaribani khoi Manipur gi Manipuri lon nganglibani Manipur amani ko aduna magi lebak atuda magi pophamduda ai lake ai issue na yadabi kuina lakta matungda magi aroiba kaino chahi yamsalakpa matam seda sumaina lake haina tawbukanda mayamna masidi phai haina aidi welcome tawpham thokpra haina aidi lowi ko aduka ngasai magi pophamda mana lapukanda ngasai gi madu magi right ni hoi ngasai gi government ga natraga topa organization amaga lan tawna khotna mabu lappa yaro adu tawduna tongale but akhoi gi public ama oina aduga mayam gi oina de madu akhoi mayamna yae yade haibuta chakadaba natabra haina aidi lowi ko chakadaba nate aduna akhoi khangada se hoi mamang the misunderstanding khra leidana lakpa yade haina adumaina lakhidre ko aduga mauketa mi ani lebak thina khudong thibadagi shoki madugi after madugi accident da akhoi gi marakta kep kaya chawna laikhibra ko aduga madugi impact to kaya laikhibra peaceful coexistence da ko akhoi gi indigenous gi relationship ta haibado machana yengba kanda de adu impact to de akhoina di ubo phange aba ngo ngasi akhoi khara marong sonari punamak se asigi impact su yaujari haba khoi openly haithona da bawane ba ko na aina lak chaning badi handak angal akhoi gi th Muivah na akhoi gi leader ama oina mana ai ahanba aroiba magi khoncha dhaiba tare ne masasu phatre ngamdare adubu magi pokchapam maphamda yamna nungsibagi ahana ma oina lake haibaseda aidi leiriba Manipur gi praja mayamna masidi welcome tawre hairaga mana lapakanda su mana hairamgadabase akhoi laiminariba punamakse nungsi chanana laiminaba maruoina indigenous singse akhoi sini haiba phapta hanba adugumba mana lakpagi message ado madu oihalaga akhoi laiminariba yelhomi punamakse nungsi chanana leiba aduga phapta minaba aduga akhoi yelhomi mayamse amata oina laiminaraga akhoi gi leiriba punamak situation external force mayam lakpa mayamse akhoi da loina chekhang pigidori bani mase akhoi phap tare heraga
ꯑꯩꯈꯣꯏꯅ ꯊꯦꯅꯃꯤꯟꯅꯕ ꯑꯗꯨꯒ ꯇꯨꯡꯗ ꯍꯧꯒꯠꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯒꯤꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯌꯥꯝꯅ ꯐꯖꯕ ꯌꯨꯅꯤꯇꯤ ꯀꯣ ꯂꯚ ꯑꯦꯟ ꯄꯤꯁꯇ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯁ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯐꯕ ꯑꯃ ꯁꯦꯝꯕꯒꯤ ꯃꯗꯨꯒꯤ ꯂꯥꯛꯄꯒꯤ ꯃꯦꯁꯦꯖꯇꯨꯅ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕꯁꯨ ꯇꯣꯡꯖꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯔꯣꯏꯕꯗ ꯑꯣꯖꯥ ꯃꯨꯏꯚꯥꯁꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥ ꯀꯔꯤ ꯖꯥꯇꯤꯅꯣ ꯍꯥꯏ ꯀꯥꯟꯗꯗꯤ ꯇꯥꯡꯈꯨꯜꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯦꯁ ꯇꯥꯡꯈꯨꯜ ꯈꯛꯇ ꯑꯣꯏꯅꯁꯨ ꯂꯧꯍꯟꯅꯤꯡꯗꯦ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯤꯗꯔ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯃꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯖꯤꯅꯁꯀꯤ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯗꯨꯒꯤ ꯂꯤꯗꯔꯒꯨꯝꯕ ꯑꯥꯏꯀꯣꯟ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯑꯃꯔꯣꯝꯗ ꯃꯣꯏꯅ ꯊꯦꯟꯅꯔꯤꯕ ꯇꯧꯔꯤꯕꯁꯦ ꯏꯟꯗꯤꯌꯥꯗꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯁꯦꯡꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯃꯁꯦꯡꯗ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯁꯦꯟꯇꯔꯗ ꯃꯌꯥꯝ ꯆꯩꯅꯔꯤꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯖꯥ ꯑꯊꯧꯕꯅꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯂꯣꯡꯒꯤ ꯗꯤꯃꯣꯂꯤꯁꯟꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅꯁꯨ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯂꯣꯏꯅ ꯀꯥꯎꯟꯇꯔ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯨꯏꯚꯥꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯂꯥꯛꯄ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯗ ꯇꯧꯔꯛꯄ ꯄꯣꯠꯅꯤ ꯍꯥꯏꯕ ꯀꯣ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯥꯞ ꯇꯥꯕ ꯉꯝꯈꯤꯗꯕꯒꯤ ꯃꯗꯨꯒꯤ ꯀꯦꯞ ꯂꯩꯕꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯄꯤꯒꯗꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯄꯁꯦ ꯃꯥ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯍꯥꯏꯔ ꯁꯣꯝꯗꯜꯅꯤ ꯀꯔꯤ ꯖꯥꯇꯤꯅꯣ ꯇꯥꯡꯈꯨꯜꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯀꯔꯤ ꯁ꯭ꯇꯦꯠꯅꯣ ꯍꯥꯏꯔ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯅꯗꯤ ꯃꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤक ꯂꯤꯗꯔ ꯑꯍꯟ ꯑꯃ ꯑꯣꯏ ꯃꯣꯏ ꯂꯦꯡꯒꯥꯁꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯗꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯣꯏ ꯑꯌꯥꯝꯕ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯤ ꯇꯥꯡꯈꯨꯜꯗꯁꯨ ꯅꯥꯒꯥꯗꯁꯨ ꯇꯥꯃꯣ ꯑꯣꯖꯥ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ 93+ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯂꯦꯡꯒꯥꯁꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯃꯅ ꯆꯍꯤ 50 ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯁ꯭ꯇ꯭ꯔꯒꯜꯗꯨ ꯀꯔꯤꯗ ꯇꯧꯕ ꯏꯟꯗꯤꯌꯥꯗ ꯊꯦꯟꯅꯔꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯁꯤꯅ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯃꯗꯨꯒꯤ ꯁꯣꯂꯤꯗꯔꯤꯇꯤ ꯃꯦꯁꯦꯖ ꯑꯃꯁꯦ ꯎꯠꯄ ꯇꯟꯖꯥꯗꯨꯗꯤ ꯌꯥꯎꯔꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, Oza, thank you so much. Oza sang yam fazan thambikre akoi peaceful coexistence ki message tuma puba adugumba completely apolitical oiba khongchat na moi taragadi yamnamak kana welcome to khomju thokpa aduga aspect da high so senior citizen chahi yam selak laba aduguma hanam khangi dum sigi meeting gi dai yem taragadi mahak se koina dum welcome to phom thokpagi room simidi chong dum leide aduga ai pabung da lak chaning bese pabung asai gi koi Oza thokuna su thambi khibada ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯪꯒꯔ ꯅꯥꯒꯥ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯚ꯭ꯌꯨ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯣꯜꯗꯔ ꯖꯦꯅꯔꯦꯁꯟ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯟꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕꯗꯨꯒ ꯍꯧꯖꯤꯛꯁꯤꯒꯗꯤ ꯇꯥꯏꯝ ꯑꯦꯟ ꯁꯤꯆꯨꯋꯦꯁꯟ ꯏꯁ ꯗꯤꯐ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯉꯁꯥꯏꯒꯤ ꯗꯦꯠ ꯇꯥꯏꯝ ꯃꯇꯝꯗꯨꯒꯤ ꯈꯦꯠꯅꯔꯕꯗꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣꯁꯤꯁꯨ ꯍꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯥꯒꯥ ꯌꯪꯒꯔ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯀꯔꯝꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯀꯔꯝ ꯍꯥꯏꯅ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ address taramba yai karamba wisdom mana sinaramba yai haiba posi masu yam chawna influence oiduni adugumba yamna significant oiba misak amaka oibandana ana swagi matangi da mahakna lakpase completely apolitical oiba meeting duma leire natabida khatang aikoina karigumba sisna hujik haura iba younger naga sing aduga makoi sina maru oina haitare naga nationalist akogi movement sida mai homecoming sina khatang karmaina serve to way pabungi meeting swaida kamai thambini Hoi, aduni adu hoi adu masulere adu sai sanga salna harido. Khoina tangkol edi magi jati do haibi waniko. Tangkol mane naga mane manipuri. Manipuri tangkol manipuri. Adi north eastern gi indigenous ki leader saknai raba leader ama awang nungpoki. Sahari cheme metai da Kanaba Hobunate, Mate, the Manto Bonate, Cookie, the Nate, Atoba Kanate, Government of India. I quit Nagasing chair, I quit Tongana, India Macadal Recte, Adu British Macadal Recte, Muji Mot Wanako. I don't know, a complete sovereign Naga on a Legazabani, Highway Eodo, Taweb. I don't know, say in a Harido. Quite barely, so I go in the Manung, that Namdan Oxin, evening, I see 15 October Taurice, Lalo Taurimidra. As an Indiana, Namdan Oxin, evening, Hydranasi, Ban Tauri, Azumana,
मोगी डिमांडो फंगबाम सुंग फंगदबा मोई एस्पिरेशन दो ngasa ahambal saigre legislation no som do greater nagalin gido legislation no greater nagalin diga handora aga manipur apun mai sida tawrisi na hayakpasu yai hayaktabsu yai ko aduna moi gi wani aduna khoi gi ahal mo oina ma si lakpam phaba aduga hojiki leiriba situation sida koina mi se kuki phangi kuki punamak akoi yakna bu dongna lawba adagi de naga singsu amuk khaido khaijin amuk tawba karigumma kanda naga gi hojiki leiriba UNC gi aduga tongan tongan ba sing akoina tara gi sugi or senior citizen oinam he marak ta phone leba koi punna sagat minase adna aduna naga lu sing ma singna manipur gi hairiya ba ra moi gi brother Muivah gi Hebron gi do matu akoi pam sawi pam do sawi matu kon ye do yaro legislation no isu pele UN le pripa mochu barati ge to khan ta ne adu kon oi be yaro haru be yaro adu legislation no ai ne adu singi akoi no hoidi punga da bani constitution of India gi manung dal le bani akoi di karmai to ga punga da ge karmai to ga thengna ga ge hai bisi to ga da bani hai bani aba aduna akoi gi marakta akoina khaidoknaba aso chum inthoknaba tawbasima akoi chumdreba na hojiki lalaga sidadi brother Muivah gumba ma akoina magi thingmadi ngamdre ko athobuna so haire kanu so magi right ne ba ko pre moment of mayum da satpa ka akoina leiba leitaba se he yaro en aina hairu ba yaro ba yes tawbadabu ngasai ge 2009 gira kanu adudadi government of manipurna thingbana ba hoi praja mayamna support tawdabduna amaniko aduga ma chang pe 2001 gi misi mena tong lai bisida hoji changmo pharaktani haidana ko India gi finance minister home minister defense minister humna special aircraft mam tharak pa bhabuda ai prai gi praja na yadre saheb hairamaga la imne adudani congress ki phanam phattaba leirabasu thauna pha center na haibadu mana praja na yade haibu ngamchi bo bi phai hairise atoi jaga da hat pana tan upai leite haibu gumda ma phattaba leiramgana bako sidadi mayam phai na hairisi adugi ne adugi thauna do BJP ge ai ge nau birenda aduga thai te da adu tau haibana ba ji ngakta de henjin tawro gono aduna sigum masala sa atobuna haibidu maina ai so hitang kang thoge mai leader khara toina laktana nation am gi tawpu basing aduga tangkhul gi lusing basing tongan ba leiba sing adagi deputy cleanser sina sing ba yaudana anira ohumla tongan bada unaghare ba asang se yawba amada aduda akoi gi ai gi tara gi chechu bo oro citizen for justice bo oro senior citizen gi bo oro ai ji organization yam loina re ko asi gi tarap te gi aduda to ba hai bedu di ai hai bangam dri ai gi oina being a senior citizen ama oina being a senior advocate amoina senior citizen amoina malak pa dei welcome tawi aduna ai ge tongan statement nama organization ama ge tarapte ge thop got pa dudi ai khatang reluctant oi adu discussion hour gum da lakpa natraga press na question ga tor aba adu da de ai hai ge na ranga si chumak golden opportunity ma oire ma lakpa se ko ni welcome to godam ni thingma thingda ba dudi khanna ngali te ko thingba ding amde hoi mana manipur thogai dore natraga du to dore haina kuki gi tawri sumaina to khotpatuna amani dana adudi wasandu arise to dreba aduna malakpada ekoina thingba di tiknate thingba gi mohta chumne gi lakpa yai habi mohta ekoina changsil laga mai invite to rakana haibani hoji tawna ba hore asida ekoi ngamadi chatpiru raga somdal da ko kana no chatpa masak nai ba mi ka yauduri haibani sing tare adu organization mayam civil society mayam chi invite to raga khoi gi lambi chatpa da problem nai gadra le roidra adumadi khangdre ko kanogi gol thabi gi tawbudu maina adu natra de adu gi problem leitraga di impal de gi belly de gi aya mama ai de chatlaga kana to bi bam thoeba aduna aspiration ebu magi khang kanba oil kanba naga singna yang naga da te manipuri punamakna ingada bani mana ningi bapot ado phang da bana mani dana
ꯑꯗꯨꯒꯤ ꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯨꯏꯕ ꯀꯟꯅ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯅꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯀꯩꯅꯣ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯑꯗꯤ ꯑꯩꯈꯣꯏ ꯁꯅꯥꯖꯥꯎꯕ ꯅꯧꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯗ ꯀꯥꯡꯖꯩꯕꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯌꯨ ꯄꯦꯂꯦꯁ ꯀꯝꯗꯁꯨ ꯅꯪꯒꯤ ꯅꯌꯨꯝ ꯑꯣꯏꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯒꯦ ꯍꯥꯏꯔꯤꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤ ꯋꯥꯐꯝꯁꯤ ꯊꯥꯗꯣꯛꯑꯒ ꯃꯅꯤꯄꯨꯔꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯪ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯕꯤꯁꯤ ꯆꯠꯄ ꯌꯥꯕ ꯈꯣꯠꯄ ꯌꯥꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯤꯁꯤ ꯑꯗꯨꯒ ꯇꯥꯊꯣꯛꯁꯤ ꯃꯩꯇꯩꯂꯣꯟꯁꯨ ꯐꯖꯅ ꯈꯪꯕꯅꯤ ꯃꯥ ꯑꯩꯅ ꯈꯪꯕꯗ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯈꯣꯠꯂꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯃ ꯍꯥꯏꯔꯝꯕ ꯍꯣꯔꯦꯟ ꯑꯃ ꯍꯥꯏꯔꯝꯕ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯣꯏ ꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯍꯜ ꯑꯣꯏꯕꯒꯤ ꯄꯣꯠ ꯈꯔꯗꯤ ꯆꯪꯉꯦ ꯃꯁꯥ ꯃꯎꯕꯨꯗꯤ ꯐꯔꯕꯁꯨ 하이드나 하이드나 얌상는부디 하이닝할 때다 마기 홈커밍세 마이 박포 오이선노 아이코이 ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯄꯤꯒꯅꯤ ꯂꯝꯕꯤꯗꯨ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯇꯧꯅꯔꯤꯕ ꯃꯔꯛꯁꯤꯗ ꯒꯣꯋꯥꯜ ꯇꯥꯕꯤꯗꯒꯤ ꯍꯦꯟꯕ ꯌꯥꯏ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯕꯁꯨ ꯑꯣꯏꯔꯒꯗꯤ ꯑꯁꯤꯁꯨ ꯁꯔꯀꯥꯔꯗ ꯂꯩꯔꯦ सरकार मधुसु चटपे आननबसु सिनबी थोई हानि सुमाय थमजगे ओके पाबुंग थैंक यू सो मच याम फजबा अखोगी पाबुंगी मागी होम कमिंग नसिगी रिसेंट विजिट लाकदोरी हंदकी ला अपकमिंग विजिट सिदैदा यामना अखोगी पॉजिटिव ओइबा व्यू पॉइंट पाबुंगी थंबिरी दुगा तसिंग हार कांदा तरामना ओफम थोई हाइबसिमदी मयक याम सेंगे आई ओजा थौबदम लाक्जगे ओजा ममांग गसु जाना थंबिकिबदो लैदिबा अखोगी नहा सिंगते नागागी नहा सिंगसिदा मागी लीडरशिप से कमाइना रीएसेट तौरंगनी हाइबगी वाफम से स्वाइगी मतंग सेदा महाकी लाइबा खोंगसेसिदा नागा पीपल इंडिया गवर्नमेंट दुगा नॉर्थ ईस्ट लेरिबा कम्युनिटी सिंगसिदा माना थमंगदुबा मेसेज हाइतारे स्वाइ मतंग किदैदा कमाइना सेंस तौबी कमाइन थंबिनी मसी स्वाइन तौदम कोइना हानदगी तोंगान पामदबा थौदोकसिंग थोखरे हाइरगसु मरुइना कोइ मियामना ऐसा यूसीएम सेक्रेटरी ओजरमी को हजिक वाइस प्रेसिडेंट ओजरिबनी अदा कोइ मैमना इंटीग्रिटी की दमकता कोकोमी सु इंटीग्रिटी की दमकता अमुक कोइ यूनाइटेड फ्रंट खरा हेना चौथोना मु सेमैनी को असी कोइ यूएनसी गसु कोऑर्डिनेट तौर थबक मैम तौमिनरिबनी अदुना कोइना या मतमदा हानदगी दुम लावरगा लाइसी करिनो हाइ कांदा कोइ पुन्ना हिमिनरगा पुन्ना चौखमिनगदबनी हाइबने बजा अदुदि पुन्ना हिमिनसी पुन्ना चौखमिनसी ना हाइबनिना अखोगी थोंगदि दुम हांगगा ले चंबीरक्तबदु वारीने को अदुना अखोई वेनदी अखोइना पुन्ना हिमिनसेना हाइरिबा पुन्ना चौखमिनसी हिमिनगदमनी वी शुड लिव एंड ग्रो टुगेदर ना हाइरिबा कांबु दुबो अखोइना सुम इंथोगा येंगबदनु सुंगांगा सोमदा अखोइना पुन्ना हिमिनगदमनी चौखमिनगदमनी हाइरदी आई साइ थंदा सेल्फ कॉन्ट्राडिक्शन थोलक्त्रा अखोइना थमिबा आर्गुमेंट्स अदुना अफाउबा अखोई से अखंग हिसिंगना अहलमनसिंगना हाइनबलै येंगथिबा अमदि येंगनबा अनुसिनदबा हाइबसे नुसिबना नतना अतोपना खुदुम चनब सुंगम मोय हाइनत्रा लव नतना अतोपमदना लव एंड कोइ रेस्पेक्ट नतना अतोपना कंकेयर तोबुंगा मोय हना हाइबसे अखोइगी ओइनदि अदुगी पोतो थांगदोगा थंबने मसिदा कमदौना करी हाइना रेस्पोंड तोबिरके कमाय तोरके हाइबदुदि हेयें अहना योरागा मागी करोदसु दुम थेंगनगनी बर अखोइगी माइकैदगिदी माकी चहीगी विजडम चही मफुद्रा हुंदोय पुंसिरा बाइसी मीददी मुक मियोइबददी यामना तोखाइबा मतिक मयु मगुन चेलाबा अहन नमम ओइराबने अना मंगोंदगी करी मागी विजडम दगी करी थोलके हाइबसिदी अखोइ म्यामसु येंगदोइनी अदुबो अखोइना हाइजरिसिदी अखोइना इंथोकपा यादे अखोइदी लेमिनसी चौखमिनसी हिमिनसी हाइसिने अखोइ दुम लाव लाइसे अदुदा लेबाक काइबे अब थौदोक थोलप गाना मयामना लेबाक दी काहन बेयाते हाबिदुना तोगान बवारी मनेबा अदुना अदुगी पोजीशन से ngasi जो कोइ कनामत लेंग मनते मयामना हाइसे अदुमक नेबे तुम अदुना अदुम लेरे अतोपा मना कई हाइ तारे अखोइगी अहन जिना लाकपि मतमदा मणिपुर गी लेरिबा इंडिजिनस पीपल गी सेक्शन खुदिमक की मियोसिंगसे इंटरेक्शन और उनबिरमगदब मधु याम फबा पोरम ओइगनी न खुशु खले अदुमाइना उनबिरमनबगी मोगी प्रोग्राम दु मोइना सेंबिरमबा म्याम उनरमबा माना वा खर खर हाइरमबा अदुदा हाइबिरमबा वासे हौगलैबा नागान गी नहासिंगी लाइवा नेबजा
naga naha hogoleba singda mahana adum wahi ma haiba taho wai se adugi wahi du ka mogi wakhanda kok ta chura le horaga aduna mogi lining oiraga aduda yumpham oira thaba kuni mak torokane aduna madugi tanja se mana piga doiba handak la ka doi se tanja pi doine adui tanja si akhoi su ye lomina bam change haiba du ne ba mayam da khanari sidi aduna akhoi ga maruina ngasi manipur da even india gi tongan tongan ba phattaba politics mayam ma tawrei ba akhoi da makal makha kya gi proxy war gi character sing indigenous people singi magi security da kahel pa ba thabo mayam tawrei ba illegal immigration mayam foreigner da khulai bisal laga peace tong ne tawsalaga moi mapangan hapo ai khoi takta lan tahan ma ngamai ba lan ta lai se chumnagi mete khata de naga da su lan tarim ni burma rom da le ba naga gi chinau sing da lan tasal hali khoi sum da tasal hali ama da tasal loi tawrim ni sigi tawrei ba pol mayam se masi thengna ba ngamgada ba mapangan di kare ne sagalakani hai kanda naga amadi mete ani gi strategic alliance am da ka le kona gi mai political aspiration do that's a different journey dum lakini duty but huji immediately koine thengnari ba immediate threats mayam se indigenous people singi security da chauna kaithare ba demographic security environmental security ekoi gi land territory security illegal immigration na pirai ba impact sigi issues mayam se machi naga amadi koi gi manipur gi lehori ba indigenous people mayam gi apun ba alliance amana strategic alliance amana work to minara gadi madu yamna mapangan kan ba aduga maduna apam da ba sigi element mayam se masi yamna mapung phana control to bo ngamgani haibagi thajabado naga gi chinau sindasu lei akoi da sudum lei aduna hairi ba dugi potse masigi kai hai tare masigi haunanabagi masigi mairi lobase masi ahan gi khongchada sidagi lobo ngamnana bo hono hobai se masi su akoi gi leba si bi kannana ba leba si chakhot prom da injan na ba tung da koi nusi janana lemin no bo yanana bagi tanjama longnana bagi tanjam phangune na du mayam ubu su yai ba aduna adugi positive aspect ta hai fattaba dudi kona khana se fattaba thola khana jani positive aspect ta leba se amutang shanti hanjanna ba nusi janana lemin no bo tanjama lo bo yagadra hai ba se ahan la kadoi ba tanja se masi akoi da piba tanjama ni na koi hogalai ba mirol na adu yang hobu to adu ya maru oi hadna e mai tham okay za thank you so much yam phazaba zagi wakalon thambi tongan ba if possible ba ke lak piting is mai khongcha sida tongan ba khoi gi different community mem lai se unaraga interaction to bagi adu gumba tanja ama ka khoi silak patara ga di yam hena nungai ba adu gumba wakalon among atathok tasin tong dana yam transparent oi ba mawang da kanana kari khali ha bagi puna phongdok mina bagi tanja ama khak phazaba tanja ama ka oigani habani possible kai gumba du gumba ga ama silapa taraga di yam nungai jai ai oza sangdam lak chege oza duna magi kanu se magi visit chigi implication se ko hujik lai riba intergenerational gap hai tare se lai riba bridge se naga men aduga hogala ibana ha sing aduga tunga ma lai riba manipur gi different ko gi communities hai ba tare sigi visit se na hai riba bridge sing ke sakat pada adug ma wisdom ma gi impact piram taraga di how kayam na akoi na sina kanu impact am pi bangam gani na khan bi za oi aduni hojik saina hanbada su haire akhoi se any thabak khuding mak se sum positive the khalaga adum phajana akhoi se niyom chumna tawba chatpa oiradi adum positive loin lakani ada anything kaino lakpa se akhoi na negative oina adum khalaga chakhrade negative dum thorakani mase akhoi hana kyan taba phai aduna hojiki pot se dadi akhoi na masi ki opportunity ama haibase loba haibasu akhoi honagadabani natana akhoi gi yaningde haibolomda hena adum focus oiraga ko adum leiraga anything sida akhoi se kaino tong leiraba adudi hena akhoi na pamdaba akhoi na kai haningdaba poto adum kairakani poto lakani ado akhoi na madu hana phap taba ma change ado na ngasai akhoi gi hojikti mana aduni mana adani aduni aina aduni angle ne aduni haina ibani different layer so angle jo manipur gi citizen ni natra ai su manipur citizen ne amuk country da haira de india citizen oina lairi natra ai su india citizen oina lairi akhoi toan khibadi natri hebo sigi system si de labor kan da angle na magi yum da hange har kanda aina hanba yaroi haibadi ai right leite habo madu akhoi phap ta da bane habo ai busu ai gi khunda hange har kanda angle na hanba yaroi haibi yaroi ibani marakta aina karingwa government da
legally or khoi sama se da ai gi case ama leiradi madu na tonga le haba madu de aina ai khunda lagadaba da ai gi case ama leiramdana ai khunda gira natra natraga anakpa police station de gira aina hana mi hakhiba gira nate adung ba ma leiraga ai changbada madu ai gi kaino yaro haibagi legally thingba potu na tonga le haibne da aduna ngasai aina haibi praja ai khoidi aina lakadabada aina changadabada angana changadaba kanda angakbu aina mana aibu thingningai hainingai du right leite haibne da ko madu akoina number 1 da adu phap taraba adu da dum positive oire ko adu da ama donga ngasai ki India ki kaino oina leiba kanda su madu gi potu ne aina hojing manipur da ai kari mata yetna ba natra case leiterba aduga aina karino kumba ma oire arsu manipur government ga yanaraga chana peace talk ton leiradi ai chatkani hangani haiba kanda moina haifam su leira moi haiba ko adugi potu ne da aduna praja akhoi mayam di ngasai akhoi state ki oina manipur haire nation oina india haire india ki law da constitution da su india all over india da aina chappu kanda chappa yaroi haiba law leite ba loina ma free movement leiba ya ba aduna madu adurom da akoina phap taraga leigadabani aduga manipur gi past history akoi khangba targa lei koi manipur da kamaina leimina rami kamaina akoi lai haganda angal muya akoina angang wedding lari tamlinge da imphal da kumdana ko sida lari tamda chokhatana maruk mangai kya sadana even sigi khurai gi da ma matam kuina leirambagi magi maruk ki adu ada mayam leiri haba sina takpadi akoi gi past history sida akoi yelho mi se amata oina akhoi leimi nei chawkhatmi nei chami nei thami nei sanami nei lami nei haibagi proof achauba ma leire ko adubu marak sida akhoi da external policy haigadra external force haidra marak tegi kadai degi thek chale haraga thermal lom degi karingba ma degi tongan ba maming pandra su khange na ko adugumba changsalak kanda akhoi gi marak ta leiminaramba mari aduga akhoina ipa ipudege chanalong kanalong madu tawraga lapase marakta ahomba adu ada haiba registration se lapudege akhoi gi marak sida kidang kep lehan khibane aba adu akhoi na phap ta ta bane aba ko adu gi potu leye adu akhoi maseng de gi dinate aba du akhoi gi maseng gi mi singda atopa mi na sijinaraga akhoi marakta sum kep lehan ba aje hojing phobuda chanari ko hoji tawnari je ngo manipur da party ama maming di palaroge party ke party hunna hale aba anga party ama ga party hunna ra ngang li sidi aduga sonda lepa ki issue thokni ba reality du de karino haibdi khang dere aba ko party du di madu khang dere aba adun hoji manipur da tholi base kolle haiga ka kot ke haib kanda si party hunna ba mahutta de mapu oiba leader oiba dana tak laraga wari saraga loisan be yabu pol khaltane badu di akhoi tawki de aduga politicians to halaga party ama adu party du gi mi du kanano atopa nate haba akhoi meseng tatra asongi amu party ama gi mi du karamba no akhoi meseng chikna halaga ada moina yamna chawjaraga adum lenjaraga leire haba aduna imungi machimano khanaba dubo imungi minata bado bijar tobio haibsu yam luwe haba adu madi bijar to kanda advantage lau khigani haba aduna aina thamjaning madi masikari gi tama haibno hai kanda oja muiva je hojek mana magi politically struggle ama politically gi kaino ama aspiration ama lerega tawjarasu future of the indigenous people adu gi khalaga tawbane ngasai angal na haire madu oibo oidabadu di togan bane madu gi future of indigenous people the how to protect how to safeguard go our people haibasi gi the magi aspiration ama lerega long life sacrifice tawraga ma sacrifice tawraga chalaga leiba sini adubu maasi hujik somdal baptist church the magi maming lei somdal village ta anga mari ne ko manipur state ni ukhur district ni alo di mana manipur ki citizen ama oina leiba kanda manipur de lebi nare punamak na ma lakpa yagani yaroi changpa yani yaroi haibagi madu mathau ta de hebo ado hai gra taradi akhoi gi marak ta keba chawba lakhrani hebo potu aduna adubu moi struggle tawraga chahi yankhai sumaina yadabagi mana hana chahi yankhai manungda laktaba changdaba dudi akhoi praja na sunate hebo adudi moi enemy
ko ngasai la no struggle tawrak panena India security forces ka magi organization munarak pada malak pada India security forces na koitan tanarak pa changma de tawbugi magi life kaino attend tawrak pada ge masu safety gi tamakta mapanda lairaga changla tabawa ne haba ada hoji anytime ma na changga ha kanda praja ai khoina changba ya roi changba ya gani hainingai leite haba sidi yes welcome ni haba ko change harasu natra adubu hojik amurom da ngasai mamang da mana change harasu hojik India ga maga makhoi ga tok tonaram da taradi ma change haina su hairo hebo hojik ki peace full ki ceasefire su leina ri hebo adugi da lakpa ya bagi legally oibo potulom da focus to re ga da changba ne hebo aduna aina ngasai oja thoba na su khra thame angal na so janna thambi khre handak angal muiwa na lakada basida akhoi yelhomi mayam koi hana degi leminara horok pa mayam se nungsi chana na koi lemina gadabani phap tamina gadabani ko koi amaga ama akoi yenna ba amaga ama tawbodo madu akoi chumloi akoi gi enemy si kanano haibese phajana madu gi idea area da phap tare haraga mana si kumba message phajaba ama akoi yelhomi singa pungna nungsi chana lemina bugi ama khak pithopu kanda ko madu long term da dum lai haurani heba adu ardi khoi chinau tangkhul sing naga sing thoraka dawriba aduga manipur da indigenous people sing laiminari punama thoraka dawriba sinasu tamjaninga amakhak leijayaba ko madu wahidu luna aduna silakpasidi yamna phabra haina aigi side te adu haininge aduga mana adu ada adu tawrasu ma hojik manipur state ki citizen ama oina ma lay adu ka magi khunai je manipur da yawe okhru district ni adu ki oina mana magi khuna popam to da lake haiba kanda manipur da laiminari ba punamak se citizen punamakna praja punamakna madu ashaing ba leiba nungsiba age thaina gi history puari khangba oiba taradi masi harao harona mayamna welcome tawre hairaga akhoi karmaina nungsina jara akhoi karmaina punsara haibagi wakhalomda masi thakat phonthoi haibase ai adumaina thamjage okay oza yam phajaba ozagi wafam sing thambiri akoi aduna mahakna la amgadabuda magi tongan ba political aspiration na matham kita so let's keep that aside for a while aduga leidiba labdam sida huzik tanguleta daba irang su myamam tho ibane sida mahakna la ambasina aphabada coexisting peaceful coexisting haiba adugi khong maikai duda changsilakna ba impact am piram bataragadi hena so phabu oigane duga koi punamangna welcome tausi let hope for the best haiba wafam se thambidai pabung dong lak chanang bise pabung ten takna losilapda magi handaki visit sa akoina as a peacemaker haitare adum songi meeting sidagi mahaki impact se duki machi adum huge oigane na khali aduna mahaki laiba magi kano sigi magi visit sigi legacy se masigi narrative se karmaina man insert toram taragadi lai miyam saida akoin as a peacemaker as a warrior as a statesman akoina aduna impact ama akoida pihalam ba yabase kamai thambini pa hoi hojik ke che cha thobona so khara hai gare akoi ceasefire agreement ki matang da June 18 without territorial limit haine tawbadagi June 18 gi thawdok thokki belere madusu aikoina sengdok nei kariguma kanda naga chilina ulusing masingna UNC gi natraga church ki leader singna aikoiga chana chinna wari chana bada aikoina khatang waro ba made leibani maitai da karigino ibu aikoigi lusingba muibana lakpada noina thingi badune aduga without territorial limit pun noina lana lawe kholle haidana haibala yabako aikoina bade sengdoe mado Muivah da nate NSN I am Nagada nate government of India da tawbani aduga Muivah changba thing badudi magi government na mathamdugi ibubi led government na thingjabane bako hoi prajana support tawa objeki Greater Nagaland gi wa tawbo khotpa aduga June 18 gi issue to chai manga troke mumang da ID 2009 gi mamang register ni pantare na 2001 da oibani na adugi pongpong salon lebedu da ma mo la pai besi bera ama kagani haidana mathamdugi government gi policy da center na hai babu ya da dana madugi thingbani aduga aikone anti naga oiba aduga personally anti muivah oibi gi question nate issue tu gi pol amani adu hoiti adugi wadu leitre adudi hoji mana la kaduripsida hojikti anauba inot ama pibi are Naga NSN IM gi Hebron na matam chupada akoi
kano torani tongana tarani sovereign country oirani akhoi ge constitution chatkani akhoi ge pheran chataba yade na moina demand haijarabsu government india ga yana ba ma changmanina madu yaba yada bu aruba question am oyaba adu oidana moi apam madu lejarabsu hojikti kuirabanina akhoi ba ma to oina leinana ba kamdokse ge ipa or yamba uncle muiba haidra lakpada chana chinana nana manipur si dagi tawraga naga ma ampunna to bodo adu yaraga di tawranu ba nte prama maniko adu khoi ne haraga ma tawro har kadam nate adu wahana han wala mapuni pethabra khothabra khoi ma amasi tinna yana ba kainom ta message am ta piramo haiba sida khara ko interaction gu ma tawrga ko somna mala na cham ta chak samina ga halakpa na taba tawse tawgada mali meeting tawrega magi general speech ma pirani adidi wang pokum naga chilna oksina tangkhol chilna oksina tena hangani de maite khangde tongan ma community pangal khangde nepal khangde yauri bu mayam duna CCC matana kadui haibis de man sengna matam mungkin matungina change so bu yaidana aina pamyu adumak natra de lang haktangi oibedai policy ma tawbedai long asang bagi da policy ma tawbiyai adum mayam punam sa achi punam sa kanaraga maga tarot khadanana kanagumantana thingbam chu thokte thingbigi lai leite ko ada pe yaning da bigi mong harabasu madu wakhan taba mi amantana di tawda mande aduga amasu tar ya hari engosai kuki ojike mete ga tonari mina kuki loina mo natrapso kuki kharana mete saraga karuma kan he yawe bako aram baite wona tu tore na naga gi chin na so ba hangne ro kan de ai na te lol du de yengu mete ron iri ba english tu da je si ya si je na haiba kaya kaya da kaza kaza haiba ai se dum haido amni adu ma tawbon yawbani na kuki na mete saraga ibse mayam am le haibisi moju khangare ba aduna chai jo kana no ma ai mongte thang tri mala ga manipur ba tu toba da toba na haibise hoi mete aseng mana so aram yai ko adu gyan ta ba miniti adu mana tawre na khalli adu ga hojiki por sida ma bu thingnana bi maram se karino ba akhoi di me chang khomjin ba lo na indigenous mayam se kala digi leribi mayam ade lo ye kangbu da leriba schedule caste ke da leriba among le tasin khomjing yadam na tro mete habisida hudate kuntranga si mete sina big brother ki role da tawraga pangan mayam khomjing yadam ni mete pangal ko isagi ojari ba adu digi mete ki tongan ba community da leriba mayam punsing yadam ni naga mayam si kanoni ko ge indigenous ni asi punmi nagadabani kuki bawa seng ba lamentu hen manataba chahi sang na lera ba sing khona khongsai na khangna ba thada oina khangna ba maru oina hairiba leriba kom gain leriba paite gain leriba mayam se tasulaga khoi amato oina khangna gadab na tro sarkar ge level la haraga ILP ge da 1961 ge mamang dalarapa kuki maitai pangal naga asi indigenous person hairim ko asi yaning dragana madu semdok pam changi logi madu semdok teribani 1961 gi mamang da lai ibo punamag sa hoji maki logi matung ina ILP gi rule gi matung ina indigenous person ni haibo pot amsu leirim na ba adu di akoi jati kontra manga se maru ina maitai se big brother gi amasu yana ba ne da mai ngakang ge thokpu dona te ko pola tasin khomjindana chingtam da leibo punamag se koi punamag se manipur imagi masang aktani nangna tangkhul oibenina okhul leibeni nangna kabuyo oibenina jelarung oibenina aduda leibeni nangna anal oibenina aduda leibeni leijarab so ai khoi ge lamni ko nangi lamdo ai ge no kai ge impal si su nangi ni ko o so oiridana beli punamag tribal ge ching punamag mitai ge ni koi polap na amato ene thomina gadam na ba sida sigumba leader ma koi ariba indigenous leader ma lakpada kano issue chacho chagala oi sagapam je thokte de kana go mana yaning da ba leraga so aseng ba koi chinna indigenous masen bu nungsina ba pamba mi amatana masida ayet pa piro en khali yelo su kana roi
aduga pamda bo phongdok sumde hana khali aigi individual opinion ni ko Okay, Pabung, thank you so much. Yam phazai Pabung, thank you very much. Allocation bagi se na arwe begin oza ka sangdam lak chaning bise oza adam Muivah gi magi khongcha sida magi visit se dugumba yam indigenous oiba leader Pabung na sutam to bibada dugumba yamna influential oiba haidare aduna maha ki khongcha sida Naga gi leaders sing dagi young Naga leaders mayam sing kina yamna constructive oi mawongda inspire kar mind toramba yai kamai mentor toramba yai magi symbolic power se season rakanda akogi na Naga sing se alienate tawdabida coexisting peaceful coexisting ama sagat pangamnaba like oza akogi oza thobunanga thambiramba if possible ma la inkan se community mayam sigi interactive kenonga sin daragadi to siam phani ka habdo oda any constructive suggestion thambioza ichan ngasai su hai kre yamna hai ninga su leite ko do insai na hai badu si lakpa praja mayam akoina lakpa ya de hai balom da madu thamladi tu akoi langani madu thamningai leite magi lakpa lakta badu magi right ni aduga masi lakpa kanda leader ama oibenena ngasai na hai jare indigenous ki leader hai bu kanda not only Tangkhul not only Naga but there's a whole manipur ki northeast ki oina mas icon amaja ane haijariba saisu phana yam sangre aduga northeast ki oina indigenous ki leader icon amani haibase akoina madu the honor tawre hairaga hojiki lakadaba seda manipur da leiminari praja ponamana ngasidi akoi madu warm welcome tawraga akoi leiminari ba indigenous mayam se solidarity amma ko utbasu phaye aduga masigi message mana lakpa kanda yam peaceful oina aduga mana lakpa kanda indigenous ki the focus to biraga message thamlambaduna tung koina akhoi gi tamak kanaba lei haibase aidi dumaina phawe aduna handa lakada basita lairibin praja mayam na yam positively ko think to biraga khanbira heraga phajana welcome tawraga akhoi aphaba ma concert ama oiraga masidigi manipur da changes amasu lakpo oihalase oirasnu haiba hainingi state government nasu hoi hana ngasai angal na haire matam gi issue dani hojiki madu leite ado state government nasu mase yamna phajana serious ne oi concern lobire heraga state government nasu phajana madu warm welcome tawbiba mana leida ba karino kada dalaka da haibado madu yengshan biba ado akhoi manipur se am chokhataba oiba lambi thong phadaba ising ram kaidaba light phai amayam phataba adu matam ne habako aduna adu musu government na phajana warm welcome tawbibado akhoi lepaki ngasai leader icon ama oibanena mayam gi leader ama oina lakpanena sigumba leaders in lakpa kanda praja mayam akhoi amata oina madu welcome tawbu kanda aphaba sign ama tungi tama lei haibase aidi agi tara dumaina haininge aduna praja mayam na cooperation pibiu handa lakada baseda aduga akhoi mayam na madu console to minaraga madugi phajaba feedback to lahore haraga masi manipur da mong ta dan lai punumak sesu yamna tahansi aduga aphabasu thokrasunu oirasunu haibase aigi side thamjage okay sir thank you so much thagachari akoi yamna indigenous oiba chahine yam silaba leaders in after long 50 years ki matung da magi pokna fam lamdam se lako matam sidaida akoi gi tongan ba all tribes punamaki in participate tongna ba maha welcome tongna ba ko ne encourage tawba loina na peaceful coexistence ama sagatna bai damakta irang na akoi gi tangdu leita dan leiba lamdam sida yamna positive oi ba wakhalon du loina ko ne welcome tawmina ba loina na maha ngasu lako matam sida akoi gi yamna positive oiba wisdom mongka asukimatic influential oiba akoigi personality simana toramba taragadi yamna magi symbolic oi power do yamna chumna srinaram taragadi achokba impact amadi soidana makidi pigani aduna akoi punamak yamna asigumba kano se meeting segi thamakanda aphaba consequences mayam do akoina punamak receive tongna bai damakta sigi meeting ge thamakanda sig leaders in lakma tum welcome tawsi haibagi meeting go thami yam nungai je ngasi ge akoigi dialogue ki program asira saruk ya biduna steam panelist singna yamna positive perspective मैम पुथोक्तुना fruitful ओइबा discussion अमा ओहन बेबे दमकता अमसु extensive ओइबा analysis मैम थंबी बे दमकता थकत फोंगदोक चरी मुका हना notice window tv के मेतेरिगी माइकै देगी अखोगी पाबुंग मनी ओजा संकसार अमदि ओजा थगोबु मुका थकत फोंगदोक चरी हयेंग को सुंचोय सोइदना लमदमसे थोइबा तोंगान बे सुसिंगी मतंगदा नैना जनबी तांजादो अखोगी dialogue की forum न पुदुना लाक्चगे मियाम सुंचोय सोइदना मीटिंग ताबियो पुनो मुका हना खुरुम चरी
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Nurse singidamak achoba opportunity ama puduna madudi hauzik Malaysia na Indian nurse singi oiba kudong chaba pinabagidamak midyeng changlakli VC nursing loiraba chahi ahumdagi tadana experience leiraba miyoy singna kudong chaba asi lobiho kudong chaba adudi thagi oiba salary 1 lakh overtime incentive free accommodation ticketing amasung long term visa asina chingba kudong chaba sing asi fangbigani akapa malol gidamak makada pisariba 7005273217 natraga 7005063196 ta contact tobilo natraga aikogi office Northeast newtv building hata New Chakun Road ta lengsinbirau. Hakchang Panatamgi Hairabadi, Iram the Masimakta the Laiba, Khwaidagi Paraba Hospital Singi Manunda Ama Oiba, Babina Hospital Lizari. Mapamasida, Hazabayarabamadi, Seriam Changana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangada Mukari Chalugani, Aikogi Manipur Suhojiti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singagi, Malengi Apabathaki Lying Patapiyum Pam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal East Lengsin Birau. Natraga, Aikogi phone number 6909390666 ta call to Birau. Class 12 amasung graduate loiraba mahiro singidamakta Germany da hospital program tamba yabagi kudong chaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagi damakta commerce background leibaga loinana 60% fangba oigedabani anisubada hotel management hairiba stream asida tamnabagi damakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagi damakta physics chemistry math background leibaga loinana 60% fangba oigedabani mari subada mechatronic engineering hairiba stream asida tamnabagi damakta physics chemistry math background leibaga loinana 60% fangba oigedabani manga subada construction engineering hairiba stream asida tamnabagi damakta physics chemistry math background leibaga loinana 60% fangba oigedabani taruk subada automatic mechatronic engineering hairiba stream asida tamnabagi damakta physics chemistry math background leibaga loinana 60% fangba oigedabani taret subada electrical engineering hairiba stream asida tamnabagi damakta physics chemistry math background leibaga loinana 60% fangba oigedabani nipan subada medical technician radiology assistant MHRC tamnabagi damakta any stream da 50% fangba oigedabani mapan subada medical assistant amasung tara subada nursing hariba sing asi tamnabagi damakta 12 natraga graduate loiraba singna apply toba yagani loinana hairiba program sing asi tamba mahiroi singna thagi oiba stipend listing 100 dagina 1 lakh phoba chahi ahum phangani loinana 100% job guarantee in Germany da oigani loinana 100% education loan to support tawjagani akupa maro gidamak 7005063196 ta contact tawbiru